ꯂꯦ ꯑꯃꯝꯗꯅ ꯕꯣꯔꯥ ꯑꯅꯤ ꯑꯅꯤ ꯄꯤꯌꯨ ꯁꯣꯏꯗꯅꯕꯅꯤ ꯀꯣꯏ ꯍꯥꯏꯁꯦ ꯃꯁꯤ ꯅꯪꯅ ꯍꯦꯛ ꯁꯣꯏꯔꯕ ꯅꯪ ꯑꯗꯨꯝ ꯆꯠꯂꯦ ꯏꯕꯨꯡꯉꯣ ꯇꯥꯏꯉꯣ ꯅꯪ ꯂꯥꯎ ꯇꯧꯖꯈꯤ ꯇꯥꯏꯉꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯊꯕꯛ ꯍꯧꯔꯣꯏꯕꯣ ꯇꯥꯏꯉꯣ ꯍꯧꯔꯒꯦ ꯇꯥꯏꯉꯣ ꯄꯩꯁꯥ ꯕꯣꯔꯥ ꯃꯅꯥꯛꯇ ꯇꯨꯝꯃꯨ ꯇꯥꯏꯉꯣ ꯂꯥꯎꯖꯣ ꯇꯨꯝꯃꯨ ꯁꯣꯏꯗ꯭ꯔꯦꯀꯣ ꯍꯧꯔꯒꯦ ꯇꯥꯏꯉꯣ ꯒ꯭ꯌꯥꯟ ꯇꯥ ꯊꯥꯗꯣ ꯑꯩ ꯇꯥꯏꯉꯣ ꯃꯁꯤ ꯃꯥꯟꯅ ꯍꯥꯔꯣꯜꯂ ꯇꯥꯏꯉꯣ ꯁꯤ ꯇꯥꯏꯉꯣ ꯆꯕꯣꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯇꯥꯏꯉꯣ ꯀꯔꯤ ꯑꯣ ꯆꯕꯣꯟꯖꯥꯎꯒꯤ ꯃꯇꯥꯁꯦ ꯅꯪ ꯇꯥꯟꯅꯔꯛꯁꯦ ꯅꯪꯁꯤꯗꯤ ꯑꯩꯒꯤ ꯃꯤ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯉꯦ ꯅꯪꯁꯦ ꯃꯊꯪ ꯑꯩꯒꯤ ꯍꯤ ꯌꯥꯏ ꯆꯦꯟꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯐꯨꯅꯤꯡꯕ ꯃꯤꯁꯦ ꯅꯪꯅ ꯀꯧꯁꯜꯂꯛꯏꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯅꯪ ꯆꯠꯂꯣ ꯅꯪ ꯀꯔꯥꯏ ꯃꯆꯥꯅꯦꯕ ꯆꯕꯣꯟꯖꯥꯎ ꯀꯔꯥꯏ ꯃꯆꯥꯅꯦꯕ ꯀꯔꯥꯏ ꯃꯆꯥꯅꯦꯕ ꯁꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯦꯕ ꯆꯕꯣꯟꯖꯥꯎꯒꯤ ꯃꯆꯥ ꯍꯥ ꯅꯄꯥꯒ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯦ ꯈꯪꯅ ꯅꯪ ꯁꯤꯗ ꯀꯔꯤ ꯑꯦꯝꯕꯨꯁ ꯇꯧꯕ ꯂꯥꯛꯏꯅꯣ ꯍꯥ ꯚꯣꯠꯇꯗꯤ ꯌꯥꯔꯣꯏꯅꯦ ꯑꯦꯝꯕꯨꯁ ꯂꯥꯛꯏꯔꯣ ꯍꯥ ꯀꯔꯤ ꯄꯥꯝꯃꯦ ꯃꯤ ꯌꯦꯡꯒꯅꯨ ꯅꯣꯏ ꯈꯪꯉꯣꯏ ꯑꯩ ꯇꯧꯏ ꯊꯕꯛꯁꯤ ꯅꯣꯏ ꯈꯪꯉꯣꯏ ꯀꯩꯅꯣ ꯃꯁꯤ ꯏꯄꯥꯟ ꯄꯥꯟꯗꯗꯨ ꯇꯧꯏꯅꯦ ꯑꯣ ꯃꯄꯥꯏ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯩꯕꯖꯥꯠꯅꯤꯁꯦ ꯅꯪ ꯁꯤ ꯀꯩꯗꯧꯕ ꯂꯥꯛꯄ ꯄꯥꯕꯨꯡ ꯑꯩ ꯂꯥꯛꯏꯁꯦ ꯚꯣꯠꯀ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦꯃꯤ ꯅꯥꯏ ꯚꯣꯠꯀ ꯃꯔꯤ ꯂꯩꯅꯗꯅ ꯅꯣꯏꯒꯤ ꯑꯩꯈꯣꯏ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯄꯥꯕꯨꯡ ꯍꯣꯏ ꯁꯤꯗ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯅꯨꯄꯤꯔꯣ ꯑꯩꯅ ꯈꯜꯂꯝꯕꯁꯤ ꯆꯨꯝꯃꯦꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯐꯝ ꯇꯥꯗꯅ ꯂꯩꯕꯅꯤ ꯑꯦꯝꯕꯨꯁ ꯇꯧꯒꯦ ꯁꯤꯅꯦ ꯃꯣꯏ ꯂꯥꯛꯏꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯦꯝꯕꯨꯁ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯅꯠꯇꯦꯕ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯅꯨꯄꯤꯗꯨꯅꯅꯦ ꯅꯣꯡꯃ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯟꯕꯤꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯅ ꯅꯨꯡꯁꯤꯈꯤꯕꯗꯣ ꯌꯥꯖꯔꯒꯦꯅ ꯂꯥꯛꯆꯩꯅꯤ ꯄꯥꯕꯨꯡ ꯑꯁ ꯅꯥꯟꯅ ꯉꯥꯎꯏꯗ ꯃꯥꯁꯤꯗꯤ ꯁꯥꯏꯀꯤꯇ꯭ꯔꯤꯛ ꯑꯗꯨ ꯂꯩꯖꯥꯠꯂꯝꯁꯤꯕꯣ ꯀꯔꯤꯑꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯝꯃꯦꯕ ꯑꯗꯨ ꯌꯥꯖꯔꯒꯦꯅ ꯂꯥꯛꯏꯅꯦꯕ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯩ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯦ ꯚꯣꯠꯀꯤ ꯑꯝꯇ ꯅꯠꯇꯦꯅꯦ ꯃꯥ ꯂꯥꯛꯏꯁꯦ ꯃꯥꯏꯁꯤꯅ ꯑꯦꯡꯒꯜ ꯑꯃꯅꯤꯅ ꯃꯥ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯑꯋꯣꯏꯔꯅꯤ ꯏꯕꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯅꯪ ꯈꯪꯗꯤ ꯈꯪꯅꯈ꯭ꯔꯕ ꯐꯥꯎꯅꯈ꯭ꯔꯕ ꯃꯥꯅꯦ ꯄꯥꯕꯨꯡ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯗꯣ ꯄꯥꯕꯨꯡ ꯃꯥ ꯃꯁꯥꯅꯗꯤ ꯇꯥꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯕ ꯄꯥꯕꯨꯡꯅ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯥꯏ ꯋꯥꯁꯤ ꯇꯥꯗ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯑꯗꯨ ꯆꯥꯏꯔꯦ ꯁꯤꯗꯤ ꯍꯥ ꯃꯁꯤꯗꯤ ꯁꯨꯝ ꯁꯥꯟꯅꯐꯝ ꯆꯪꯉꯤꯅꯦ ꯁꯤꯗꯤ 이봉 아이고 난 아이 자누비제 그래도 밤잡으라. 야 밤자이 바보. 밤자이 바보. 아이 자누비제 나는 로르디 앵원다 난 가리 토이. 바봉들아. 아 스탐 라이브도 이바이 토이 가이노. 바보. 소이 그래. 앵원다 이바이 토이 해봐. 바보 아이 하라고 만드는 소이도 그래 봐. 뭐 통문은 강다면 나 이바다 이바이. 양 무슨 또 어디 봐라 앵원다. 바보 하라고 만드는 소이 기분 해봐. 아이 하라고 만드. 알아. 한딱 소리들 난 란도이니. 이쿠 뭐 이까이 좀 먹어. 이쿠 뭐 까이. 타이네 아시행 보자 하리 이니 마시. 바지 또 애가 하라디 란 게도 있는 거지. 이쿠 뭐 야이네 레박 셈바 여부야 방앙이지. 나이코 난 꾸암 한개 먹고 한덕기 보세. 한덕기 보세. 너기 나빠기 그룹 들 레피바 산무이지가 비바가 까나깐. 바봉이 들 레피지나 따무 비바래. 아도디 한덕기 보시디 마신 예무드나 까래 핸드브드나 포래. 마이 텍스 데 스윈 핸디네 마이. 나이코 이보 아이 와 말게고 라스트 거. 시 와서 능 파스 동니 또래 강도이니. 나이코 능기 나빠도 능기 능 나빠세 시가 거기 옛날에를 강남이네 거. 그지 아이 능기 아이 능기 나 구복 거름니 거. 나 구복이 미성장 같더라 나빠이 미성장 같더라. 아스 아지 이거 보기 미성장 되니까 이거 이가 애기 던질리. 마시 파스터가 라이네 마시. 하우르 지네들이 버려. 아도 이따 듣고 호렌 보시에 까락바 에 까보다 나빠기 마마나 종전 쪽되는 난가 보르카레 비바다 보르카레 카레는 라오면 거더라. 에이 라오게 두부 안 라이브 두부 한디네 마시. 에이 아도 어디 라오로네 고 라오로 난 아이제 난이 나빠 사본 자우두네 칼로 에이 망도 종전 라오로 비바나 보르카레는 라오로 혹시 트라이 또 잘해. 혹시 또 어서 퍼져봐 비바래. 여우디 먹을 레이바
สิขังหันลอยมินะมาเสิร์ฟไปจะบ้าไม่ได้แต่ตัวตั้งแต่นี่ใครวะนั่งอินบ้าจะแค่กี่ฮัลโหลบ้ารอให้รู้จ้ะ abu adu di ไอ้ตำบิวรอ ay atam yo abu ไอ้เนี่ยตำบิวไอ้จะไอ้เนี่ยหายตำบิวก็นั่นน่ะกันมันล้วนเลยเชื่อมตัวบ้านมาถอยลาเลยยายก็ไอ้ตำบิวก็ชอบไอ้นายก็ฉันนั่งน่ะภาษาเทศกูเรื่องนี้ก็ส่งฉันแล้วก็นั่งให้ก็ปีบ้านน่ะโพดกาเรปีบ้านน่ะโพดกาเรปีบ้านน่ะโพดกาเรพันเหล่าตัวนี้ก็ไอ้เราใช่ไอ้นายนี่ช่วยพี่อาทิตย์ก็ปีบ้านน่ะโพดกาเรประจาให้ดูเอาก็ประจาให้ดูก็ปีบ้านน่ะโพดกาเรเราไอ้นายไงก็ตัวนี้ก็ช่วยพี่อาทิตย์ก็ ay hajak ya ba ay hajak Haro. Pibana bot! bibana bot Kare! kare Pibana bot! bibana bot Kare! kare Prasana yaba! yaba Ngai ko prasati adi se. ko pasadi ade Miyam na yaba hage dam. miyam ne bhagi dam ne Hey, wal chori he. wa soi Chori. Miyam na haje botai jap chop thulu. miyam na jong sam phulu je ba Miyam na da hai mi. miyam na je ba Kunu na bisi bo. kare ba Kasi kunu. mujang ni ba Na ai na. cái nó miếng hàng bằng phút thì phổ biến được bỏ Nang khambo de lai na di hingchap se nang khambo de ba. ngang cái đâu bị lại nọ ngang cái thằng con đó nó ăn năm sản ba rồi nó ai lâu gì nè ai là quên mất đó ai bảo bông đuôi hai cầm này mà bảo bông quên đi bảo phóng nạn đuôi cầm này bảo bông ai đi mà xa hai ngầm mồi quả sai thôi đi bảo bông này không hai biêu mà Kamai tu. Hojikta phangba paw mana singdong kendra ki bhot masing thibal loire hana cabinet minister oiramba sabon jaw party ki mirep sanoina independent mirep tibarel bu Oi ba. ngakpi gani sanoi bu independent mirep tibarel na bhot masing lising trai pan chatet suk kun henduna kare